yu ngauraga masagi mayum mai Thakhre. Imphal East District ke Irilbung Police Station ki manung chanba basikhong kongba irongda yu ngauraga miyoi amana ngarang masagi mayum kerosene haijinduna mai Thakhre. Masama ke yumbu kerosene haijillaga mai thaba nupa adugi maming ningombam surjit sahi nifuga mathoi apokpa en kunjone. Paugi likhun amagi matungina ngarang nungthil pung amaga minute kunthra rom tabada yumgi miyoi amata laitaba matamda ningombam surjitna yu ngauraga kerosene haijillaga masagi yum mai thabane. Yum mai chakpa adu kanana bachanglakpa yum thangnana leiba miyoi singbu surjitna yopak paiduna koitan tanaki haide. Mai aduna makhatana sandoroktuna thangnaba yum sing wairakpa yabagi phibam leibana leikai miyamna Manipur Fire Service ta pau pibadagi Fire Service ki kangbu laktuna mai adu muthatkibani haide. Panba yabadi mamangdasu surjitna mahaki yangon amadi kai phogaisu mai thadokpagi thogdok leikhre haide. Amaromda thongjo kendrada lakliba general election da mirep oina songthokliba seram niken masa mafam aduda lakpaga loinana surjit ki imung manunggi miyoi singda sengi mateng pangkhre haide. Chairaksida Imphal West SP Dr. S. Bomsagi minjeng makhada district asigi tongan ba mafam singda ngasi district police na sathakiba drive ta yamlaba yungang amadi yungau phagatkre. Sekmai gas bottling manak tisparida chathaba drive ta Lurat Baniya chahi kuntragum doi apokpa Gangaram Baniyagi yumda McDowell bottle taraga manga Zinoram bottle tara Aussie Blue bottle nipan Kingfisher beer can kungamathoi Tuborg beer can nipan amadi yungau liter nifu phagat pangamkhi faraba yusinga konana surasu sekmai excise department ta sinakre amaromda singjamai police station ki kangbu amana ngasi nungthel lilong sajing area da chathaba drive ta miyoi ani yungau liter kunga taruka konana fare yuga konana farba miyoi sing adudi Laisram Pahari chahi nifuga manga amasung Hawaibam Bubon chahi nifuga nipan ne makoi animak lilong chajing konjeng laikai da leibane. Pasoi police station ki kangbu nasu Pasoi part 1 area da chathaba drive ta yungau liter kuntraga mapan makai fagat pangamkhi haide. Positive oiduna laikhidraba miyoi singda insurance ki khudong chaba leiroi center covid na maram oiduna laikhidaba singbu ex gracia RPB naba Supreme Court of India da tharakhiba PIL amagi paukhum piraduna laibak asida COVID-19 na maram oiduna laikhidaba miyoi singda compensation pibagi scheme semba amadi national insurance coverage tawbagi khongthang amata leite haina center na paukhum pikre. Agency dagi phangba paw asina hai riba center gi wafam ase ngasi court asida COVID-19 na maram oiduna laikhidaba singda center na ex gracia oina lupa lakh mari pihangadabani tharakhiba public interest litigation PIL amagi paukhum piraduna Affidavit ki kuthang da phongdo ki bane hau ki ba kumja 2020 ki October thada Finance Commission na laichat asina laikhidaba singda compensation pibagi wafam pukhalakibagi matungina hairiba petition adu tharakhi bane. PIL aduga mari lainana chatliba chaichat asigi April 18 da court asigi Justice Ashok Bhushan amadi Justice MR Sahagi maikedagi Prime Minister Narendra Modi na chairman oiba National Disaster Management Authority NDMA na COVID-19 na maram oiduna laikhidaba singge compensation pibagi khongthang lairabagi haina hangkhi. Wahang asigi paukhum piraduna COVID-19 na maram oiduna laikhidaba singda ex gracia pigadabani haiba akanba provision laite adum oinamak cyclone ikang thokpa yuar haba maihau langpok thokpa ising ichau thokpa tsunami lan yauna nonglei nungsit landslide avalanche cloudburst pest attack frost amadi Cold wave hariba mahausa na thoganba khudong thiningai oiba thawong sing asida laikhidaba singi oinadi compensation pibagi wafam mayek sengna yauri haina central government na phongdokhi. Center na hai COVID-19 gi laichit asi thengnaba taraga manga suba finance commission na SDRMF NDRMF ki makhada fund recommendation tawramde masigi mathakta atopa chakhot thaurangi thabak thauram singda thadagadaba fund fauba laichit asi thengnaba honabada sizinaduna sel thumgi awaba kayasu mayoknare maram asina laichat asina laikhidaba singda lupa lakh mari gi compensation pibu wafam adu ngamloi adum oinamak state government singi maikedagi pigi hairabadi athingba laite adubu center gi covid care fund dagi ex gracia gi sel kaithokpa adudi awaba oigane. Kumja 2020 gi March tha khaktada COVID-19 gi laichat asi disaster ni haina lauthoktuna laichat asi thengnana bohonabada mari leinaba singda power piduna chaksin thawrang kaya lakhotpa hokhibane. Kanglon gi matungina laichat asina sikhiba singda ex gracia pibagi wafam adu Finance Commission gi provision da singde loinana National Disaster Management Act ki makhada laichat asina sikhiba singda
compensation pibagi scheme amadi program na chingba hojik phawagi oina khanakhiba leite haina center na makha tana phongdokhi delta plus variant yamna longna ganbagi mawong ude tungda lakadaba covid 19 laichat singi mawong state kharada delta plus kauba anoba strain ama thoklokliba sigumna coronavirus ki anoba variant singi makha pongani haina Indian Council of Medical Research ICMR gi member ama oiriba NK Arora na phongdokre Delta plus variant ki maramda ngangladuna Arora na agency da haiki variant asi laibak asigi mafam kaya da thengnare inaw na Faridabad ama yauna case yangkhai ga nithoi thengnare adum oina mak anoba strain asigi maramda aikhoina knowledge irei leitre Delta plus variant ki maramda senglaba wafam amadi masi yamna kalli amasung lungsta chetna naksinba ngamme tawigumbasung masi strain asi yamna laungnagali haibagi ingiti natte Arora na makata na high Delta plus variant ki ahanba case sahi asigi April da thengnakhi strain asi da hojik phawbuda satharagliba research studies singna masi laina pokhanba amasung sandokpagi potential wangi haibagi ingit piba leite asigumba patient sing layang bada khudong chanaba hena masak thokba result sing phangnaba ahenba research mathau tai anauba variant sing tholokpa haibasi anauba wafam natte matung taba web sing da variant makhal kaya thoklakani hena maru oiriba wafam de anauba variant na utliba laina sandokpa amasung laina pokhanbagi mawong adumna covid pandemic ki phibam lepkani ani subo web na sathiki basi maru oina hena laungnaganba variant sing haibadi B117 amasung B16172 tholakpadagi ni hairi Class 12 ki main exam cancel tawrabasu compartmental parikya di kakpa yaroi haina Supreme Court na ruling pikre Central Board of Secondary Education CBSE Delhi na loba chahi sigi class 12 ki main exam sarkar gi policy amadi stakeholder sing yauna yanakhiba warep ki makhada cancel tawkhrabasu makhataba compartmental parikya di kakpa yaroi haina Supreme Court na ruling pikre haina agency gi pauna phongdokle parikya phal lakliba July 18 phawbugi manungda sungsoi soidana laukthokpa ngamnaba parikya asigi internal assessment scheme gi makhada hojik Central Board na akanba mawongda sathariba assessment ki thabak numit 10 gi manungda losinanaba amadi mahiroi singi performance yenglaga parikya gi phal laukthokpada yaningdaba leiba mahiroi singi oina tonganba optional parikya pangthoknaba registration tawbagi thabaksu time bound oina numit 10 gi manungda losinanaba Apex Court asina nauna ingit pikre hairi Class 12 ki competitive parikya asida akaknaba subject kharada fail oiraba mahiroi singidamakta tokhaiba compartmental exam cancel tawduna pangthok handanaba Central Secondary Board ta directive PBU haina move tawrokhiba petition amaga mari lainana Supreme Court ta sathakiba hearing loiraba matungda subject kharagi compartmental parikya cancel tawba yaroi haibagi ruling pikhibani haina agency gi Pau aduda palle mahiroi amadi makhoigi mama mapa guardian la kaya mukna hojik leibak asida sandokliba covid 19 gi web asina parikya thabada khudong charoidaba adugi yenglaga leibak asigi mapi mapa oriba Prime Minister Narendra Modi da akanba pressure pirakpadagi Prime Minister gi akanba mijeng makhada class 12 amasung CISCE na loba class 10 gi parikya cancel tawkhrabanina hiram asida makhata na khud thingzilubagi mathau tadre haibagi observation amasu Supreme Court na pikhi haire class 10 gi parikya asisu class 12 ki parikya gi phal laukthokpagi modality chap manabanina darkar oiba parikya asigi phalsu thenglabada mathang thagi kuntraga mathoi phawbugi manungda laukthoknaba honagadabani haina competitive parikya gi exam body animakta Apex Court asina khangan khre haire Central Exam Body animakta Supreme Court na piriba direction ga chap manana tongan ba state amasung union territory singi secondary board amasung higher secondary council na loba mathang sitna chahi sige HSLC exam amadi higher secondary school gi competitive exam animag darkar oiba internal assessment gi thavak time bound oina loisilaga mathang thagi kuntraga mathoi phawbada parikya phal laukthoknaba instruction pikre haina agency gi pauna makhata na haire Mikhalgi wahauda khangabok esida yum thugairamle mi phudaramle Mikhalgi matam naksilakpaga loinana pamdaba thokdok thokpagi saruk ama oina ngarang numidang pung 10 rom taba duaida Thobal district khangabok part 1 da BJP gi ticket tanariba miyoi anigi worker singi marakta chawno ungkhanaduna yum thugairamle mi phudaramle thokdok asi khangabok part 1 khulakpam laikai da thokibane BJP gi midep oigani haina thorang tawriba miyoi amabu saugatpa miyoi nifu romna yum amada namduna changlaklaga atopa mirep amagi worker oiba miyoi ama phuramkhi
ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡ ꯊꯥꯖꯤꯟꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯦꯂꯥꯡꯕꯝ ꯄ꯭ꯔꯁꯨꯔꯥꯝ ꯑꯦꯂꯥꯏꯁ ꯏꯅꯥꯎꯆꯥ ꯆꯍꯤ 42 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯆꯥꯎꯁꯅꯥꯅꯤ꯫ ꯃꯍꯥꯛ ꯃꯀꯣꯛꯇ ꯅꯨꯡꯅ ꯁꯨꯔꯝꯕꯗꯒꯤ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯁꯨꯔꯥꯝꯒꯤ ꯃꯇꯩꯃ ꯑꯦꯂꯥꯡꯕꯝ ꯑꯣꯡꯕꯤ ꯑꯔꯨꯅꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ 90ꯔꯣꯝ ꯆꯪꯂꯛꯂꯒ ꯌꯨꯝꯗ ꯅꯨꯡ ꯊꯥꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯀꯅꯥꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯍꯪꯂꯨꯕꯗ ꯃꯀꯣꯛꯇ ꯅꯨꯡꯅ ꯁꯨꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5-6ꯇꯤ ꯃꯁꯛ ꯈꯪꯍꯧꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯤꯕ ꯌꯨꯝꯕꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯤꯁꯟ ꯂꯩꯐꯝ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯅꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯕꯤꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯇꯣꯉꯥꯟꯕ ꯀꯦꯁ 2 ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫